Combined Force na ngarang Khongjom Bazar da CHATHAKHIBA joint operation amada lona THINGKHRABA Lalhoulup Kcp Taibanganba gi Cadre Khutshu-Khutlai ga Konana Phare hairi police gi fangba pawmagi matungina Khongjom Bazar Texam lamkhai manakta lona THINGKHRABA Lalhoulup amagi mioi khara leire haibagi akaknaba pawma fangbadagi Thobal District Police Commando gi OC 5/9 Gorkha Rifles amadi kuntra ga taret suba Sam Rifles ki combined team amana Mafam aduda changsin operation chathabada lona THINGKHRABA Lalhoulup Kanglaipa Communist Party KCP Taibanganba gi Cadre ahum fagat pangamki combined team na faraba Cadre sing adudi moirang tera khongsang bidagi konjengbam akas adopa ming pari maitai chahi kuntra ga humdoi pukhaw na haruptagi nongthumam amujau chahi kunga manga amadi wangu parking makhadagi amom somendro atopa ming kanglai pung maitai chahi kunga nipani hairi operation aduna makhoi ahumdagi countrymet 9mm pistol ani 9mm gi live round taragamari 7.62 mm live round manga demand letter mari mobile handset ahum amadi alto car ama phagat pangamki haina paus na makhatari